Tarukni suba numitta ningthau bojana Singhasan aduda phamlage khanna changsilakpa matamda taruk suba murti du thoraktuna hairi. He ningthau aihak Rabi Bhamani Bikram Aditya hairiba ningthau asi hanba leitaba mipum khudingmakpu luna khanjaba ningthau amani. Aihak mahaki wari ama lige munna taw aduga Singhasan asi karamba ningthaugi Singhasan no haibadu khallu. Adudagidi Rabi Bhamana wari liba haurakhi. Bikram Aditya ningthausi prakitigi phajababu aduki matik pamjaba ningthau amani. Nongmadi mahakna mahaki dalangi nakallomda leiriba hairang lerang thaba mafam adomda koithoraklammi. Mafamdu yorokpa matamda khonjel amakhak aikhoibu kanbiyu haina laurukpagi makhol tare. Makholdu Sipra turelomdagi lakpa makholni. Aduna mahakna maikai adomda thuna yangna chatkre. Tureldu yoraba matamda ising iyaida nupa amaga nupi amaga amasung angang amaga punna makhoi ahum isingi ichelduda iraknaduna leramle. Makhoidu kanbinaba kanna-kannasu lauri. Ningthauna makhoibu amuktada kanba ngamloi haina khanduna magi betal anidu kaure. Betal anidu yoroklaba matamda nupiduga angangdugadu kannaba haijare. Aduga ningthauna isingda chongtharaga nupadubu kanbire. Tanjaduda betal aniduna nupiduga angangdugasu kanbire. Matungda ningthau Bikram Adityana makhoida hanglai. Nakhoibu kana-kanano? Karamna isingsida taribano? Matamaduda nupa aduna khumlai. Aigi ming Bipradas kawi. Mahaksina aigi nupini. Aduga mahaksina ichanupani. Aikhoi lairabani. Aikhoi matam sangna chaba thakpa ningthina phangdre. Awatpana thallaba awaba punsise loisillage sirage khanduna aikhoi sinanaba honarambani. Adubu haujikti aikhoi punsigi mamalsi masak khanglakle. Aikhoi bu kanbibagidamak thagatsari. Ningthau Bikram Adityana hairi. Aibu thagatkadaba natte. Nakhoigi punsibu kanba haibasi aigidi ithawni. Adudagidi nupadu ningthaugi makhongda turaga hairi. Nahakti yamna wakhal lausing leiba thauja leiba ningthawni. Nahakpu aikhoina thagatsari. Mapok thiraba aihakse polakpadagi lairana dumak haurakpani. Phana kanna honadunasu lairabasi kokhanba ngamdre. Ningthawna amuk khumlai. Thangai sengna su nomduna honajariba mi haibasidi thoidokna lairaba awaba haibadu oiroi. Adubu karina nangbu sijanaba honahalibano? Nupaduna amuk khumlai. Maharaj Leibaksigi mipum ayamba thabak kanna su nomba mi ngaktani. Aduna ikhoidi mafamsida thabak amata phangdre. Ngaihak munna wakhal khalaba matungda ningthau Bikram Adityana hairi. Phare nangi chapchaba ama khangdriba phauba aigi dalanda nakhoi punna leiro. Adithi oina nakhoina darkar oiba khudingmak loina phangani. Matamduda nupaduna khumlai. Maharaj munna khanbiyu. Aikhoidi yamna tola tarabani. Aikhoidi ningthaugi leifamda leijage haibagi wakhaldu khanjarude. Aduga amaromda hayeng tungda kanagumba singna aikhoida nungaitaba phorpasu yai. Ningthauna khummi kanamatuna nakhoibu thingba ngamloi. Nakhoina pamlabadi lainingba matam phauba layo. Masi ningthau aigi aningbani. Matungda nupadugi imungdu ningthaudugi atithigi leifamda yamna nungaina leire. Ningthaugi minai amadi thabak suba mi khudingmakna makhoibu yengsinaba ningthauna hairammi. Masigi matungda nupadugi imungdu yamna nungaina leire. Ikui kuidana makhoina leiriba kadu yamna mosilakhi. Mafamdu amot akaina pik thalli. Kasindaga tinga pangsitta sisilli. Maramaduna kadudagi namthiba manam thorakle. Thabak suba mi singduna ningthauda madugi maramda tamle. Adubu ningthauna manai singda ngamliba makhai sitok singdoknaba hairammi. Aduga magi atithi oiriba imung aduda phajadaba wahi haiganu hainasu hairammi. Numit kayani hokre nupadugi imungduna leiriba mafamdu hena mosilakhi. Aduna thabak suba singduna namthiba amasung mosilakpana maram oiraga makhoi makhatana mafam aduda thabak suba ngamdre haina ningthau Bikram Adityada tamle. Adudagi ningthauna kana amatabu atithigi leifamdu sengdoknaba haidre. Ningthauna khalli aina ayaba piraga lahenbani. Aina haidokhiba wadi ai ngakani.
Asumna khanduna ningthongna mahak masamakna adithigi leifamdu sitpa sengba haurakhi. Maduda Bipradasna ningthauda hanglai. Maharaj, karigidamakno nahakna asumna toribasibo. Nangi nanaisingda haiba yadabra. Bikram Adityana nolokna khummi. Aigisi atithi sebani. Khudingmak aina honagani. Nahakki apamba khudingmak aina singani. Matamduda Bipradasna khumlai. Adudi aigi haksangsi ngaihak namlau. Adudagi Bikram Adityana Bipradaski masadu noiba haurakle. Bipradaski masadu nungaiba phaurai. Ningthau Bikram Adityana masadu noiba nanba lepte. Bipradastu nungaiman kibadagi tumthakre. Ngaihak leiraga Bipradas mitkap thorakle. Aduga hairai. Aihak iruzaba pami. Chatlo ising khara purao. Ningthongna ising laurure. Aduga ising duna Bipradaspu iruja thokpa takthokpa nanthokpa haurai. Matamduda ikhang khanghaudana Bipradastu mangal amaga loinana lai ama onthokre. Samot khoimot daramba mafam adusu yamna phajaraba manam nungsiba mafam ama oikre. Magi nupidusu lairembi ama onkre. Angang adusu lai onkre. Adudagidi lai aduna Bikram Adityabu lengjumda chingkhatpiduna hairai. Maharaj, ai barunni. Aina nahaki pukchel amadi akhang kanbadu changengbani. Nahak changyengsi mai pakle. Nahaki nareibak ujensi wata padaba haibadu oiragani. Masi hairam laga barun amasung atai laisingdu mangthokre. Wari siliba loirakpa matamda Rabi Bhamana ningthau bozada hanglai. He ningthau nahak karigumba matamda Bikram Adityagumna pukchel chauba khangba kanba ninganadaba yaukhrabara. Yaurabadi masida phamba yagani natrabadi chatkro. Asumna hairam laga Rabi Bhamana ahakpa murti oina amuk hanagumna laikre. Mathangi numit taritni suba numitta Singhasan adugi manakta ningthau bozana lakpa matamda taret suba ahakpa murti amakhak mi onduna thorakhi. Aduga hairai. He ningthau aihak komudi kawi. Ai wari ama lege. Masi taraga Singhasan asida phamba phamdaba haibadu lepchau. Adudagidi komudina wari liba haurakhi. Nongma numidang ama Bikram Adityana tumlingegi matamda nupi amana kappagi makhwal amakhak tarakhi. Matamduda Bikram Aditya ningthau mitkap khangtok tholoktuna munna taduna khonjel adugi maikairomda lakle. Khonjel du Sipra turelomgi maikaidagini. Ningthauna turelomda asum lakpa matamda khonjel du turelgi wangmada tare. Turel du iroiduna lanthoklaga lakle. Khara chalaga nupi amana kaplaga lerambadu ure. Ningthauna changsinduna nupi duda kappagi maram hangi. Maduda nupi duna khumlai. Aina maram du hairaga nangna karibu tawbangang badage. Nangna aigi mateng soidana pangbigani hairabadi ai maram du haijage. Ningthauna amuk hairai. Kapkanu aihak ujengi ningthauni. Aina haribasini. Aina nangi mateng soidana pangani. Nupiduna amuk makatarai. Aigi nupadu aranba minamba taurure. Kun ngaksenba lanmisingna phaduna upambi amada yanduna hatok pikre. Mahak haujik phauba upambi duda yanduna adumak leiri. Ningthauna hairai. Lanmisingna nangi nupadu lana hatok pikre sira. Adugi oirabadi ai madugi matangda kupna yengsinkige. Waruganu. Nupiduna amuk khumlai. Natte aigi nupadu maralgi matung inna sijabani haiba ai yajai. Adubu mahana sidringaigi matam adu phauba mahak tasengna ising kharanglamgani. Ningthauna khummi. Chummi nangna haribadu. Nupiduna amuk makha tarai. Mahana sidringaida aram khaurangba pokhibadu karamna kokhangadagi haiba ai khangle. Adubu aina matam aduda lakpa matamda aina mabu lamba phangdre. Aina miyoi kayada haijabani. Adubu kanamatana maralaiba mini haina mateng pangbidre. Adudagidi ningthauga nupiduga u pambida yalaga leiriba asiba haksang adugi manakta lakle. Mafamdu yoraga ngayak khallaga ningthauna nupi aduda hairai. Phare nupi aina nangi arumbadu thagatpa ngamgani. Aigi lengjumda netlaga kakhatlo.
aduga nangi nupagi aram khorangmadu kohallo. Nupidu Bikram Adityagi lengjumda kakhatkre aduga lepkhre. Tasengnamak nupidu di hingchabi nupini. Mahakna yamna thuna yalaga leiriba asiba haksangdu loinamak chathokre. Aduga ningthaugi lengjumdagi kumtharaklaga hairei. Maharaj, nahakna aigi apamba ama pangthokle. Apamba mateng ama nijau ai piramge. Ningthau Bikram Adityana nupidu kanano haiba khanglaba matungda magi prajasingna apamba chaningbadu piba ngamnanaba chinjaki lairembi Anapurnabu pibiyu haire. Amduda hingchabiduna khumlei. Nangi apambadudi aina piba ngamloi. Mafam asidagi kara chatlaga leiba mafam amada aigi iche ama lei. Mahakna nangi apambadu piba ngamgani. Matungda hingchabi nupiduga Bikram Adityaga punna machegi manakta yorakle. Aduga thokiba thodok-singdu loinamak tamle. Aduga hingchabiduna mahaki macheda asumna hairei. Iche, Anapurnadu mahakna pangjabada matik chai. Nangna mangonda Anapurnadu pibirabadi yamna nungaigani. Hingchabigi macheduna Bikram Adityada fajaraba tengkot ama piraga hairei. Masigi tengkot asi nangna apamba chaningba khudingmak thokhanba ngamgani. Masi lauro. Matungda ningthongna hingchabi adubu amasung mahakki machedubu thagatpa phongdoklamlaga tengkotu pairaduna konunglomda halakle. Halakpagi lambida mahakna ahal oiraba sanyasi amakhak thengnarami. Sanyasi aduna ningthauda chansilaktuna chanaba khara nirei. Adudagidi ningthongna ngasai pirakhiba tengkotu lokthokhtuna chinjak ahaw athum khara thokhalle. Sanyasi duna madu charaba matungda ningthaubu thagatli. Ningthawna amuk hangi. Babaji, kari awatpa leiribage? Sanyasi aduna tengkotuda munna yengladuna tengkotu pibinaba haijarakhi. Maduda ningthawduna tengkotu sanyasi aduda harauna pithoklamle. Warisi liba loisilakpa matamda komudina ningthaw bojada hanglai. He ningthaw, nahak ningthaw Bikram Adityagumna asuk minungsi khangbra pukchel chawbra. Nahakti masida phambada matik chade. Masi haramlaga akpa murti oina amuk onkhre. Ningthau bojana hanjen Singhasanduda phamnanaba hotnaba matamda Singhasanduda hakliba saktam singdu amamamtang oina asengba saktamda onthoraklammi. Aduga Singhasan si Bikram Aditya ningthaugi ni hairaga Bikram Aditya ningthaugi magun singthaba wari amamam lirammi. Waridu liba loirakpa matamda wahang khara hangi. Aduga ningthau bojada nahak Singhasan asida phambada matik sabra haina wahang hangi. Asum torokpana mamai thangda ningthau bojadu mathamoidu onba horakle. Numit 38 ni suba numit adudagidi ningthau bojagi thamoidu pungon hek onkhre. Tasengna mahak Singhasan sida phambada matik sadra haina khanjare. Mahakna magi konungi maiba panji kayamarom tanaraga sing tawthoklaga phangkhiba Singhasandu hanagum amuk lainungda kana khanghanda phumjilaga thamkhrage haina khalle. Aduga madumak tawnanaba thaurang pumnamaksu tawba loire. Asumna mathangi numit 38 suba numitta ningthau bojadu hanagum Singhasandugi manakta amuk laklammi. Matamduda aroiba ayekpa murti 38 subadu thoraklammi. Aduga asumna hairei. He ningthau, aigi ming Rupawati kawi. Lai nurabi 38 asigi khwaigi lusingbini. Ngasidi nahak hanaga iman manadaba male. Singhasan sida phamningba phawdaba su male. Kari maramgino? He athoibi, lai nurabi singna takpirambagi matung inna Singhasan asidi ningthau Bikram Adityagumba khaktana phamgadaba Singhasan ni. Aina masida phambagi itik ipa lejade. Aduna ai Singhasan si hanagi matawgum amuk lainungda kana khanganda phumjilagi haina khalle. Ningthau bojagi wahidu taba matamda Singhasanduda murti 38 adusu langlakpagum tawi. Matamduda Rupawati na amuk makha tarai. He ningthau, nahaki wariptu tabada aikhoi yamna pele. Tasengna aikhoi 38 si lairibaki lai nurabi singni. Sibagi loinabi Parvatiga natna leminaba khongloi singaktani.
Nongma aikoina Parvati ki seba tauringai matamda sibabu aikoina nakna uzakhi. Aikoina sibabudi ikai khumnei. Adubu sibana aikoida munna ngahak yenglakhi. Maduda Parvati na aikoida aduki matik saukhi. Masidagi aikoibu Indragi Singhasanda leitieng oina ayekpa murti oina lehenkhibani. Masigi matungda Indrana adugumba matik leiba Singhasando Ningthau Bahubalda amuk sinakhi. Kona thangda Bahubalna amuk Ningthau Bikram Adityada amuk sinakhibani. Madugi matung sahi sama kaya marumgi matungda nahakna Singhasanse amuk thengnare. Aduga masida nahakna phamnanaba kayarak hanna honakre. Nahakna phamnaba honaruba khuding lai nurabi amamam thoraklaga wari Bikram Adityagi maramda kaya marum likre. Adubu pumnamak oidunasu haujikti nahakna aikoibusu santi phanganbire. Tasengna nahak Ningthau Bikram Adityagum puksal chauba ningthauni. Nahaki hanba leitana pumnamakpu khangnaba honaba amasung khangbibasina aikoibu mateng panglibani. Masigidamak nahakpu aikoina thagachari. Asumna haramlaga Rupavati amadi Singhasanduda yauramba ayekpa murti singdu loinamak tapna mangki. Masigi matungda hariba Singhasansi Ningthau Bojana amuk leibak manungda phumjille. Tasengna phumliba mafamdu hanagi singdugi mapane aduga sing adusu hanagum amuk hanna leibak thonjilaga sing oina amuk leire. Amuk nahonuna singdu sembelakpaduda anakpada leiriba amadi arapada leiriba misingna yamna ngakpa phaunarammi. Hariba singdu thawoina yengba phauba laknarammi. Masigi matung nongma huranba khutpu amakhak singdugi makhada phumnaga leiriba Singhasandu huralasi haina khanarammi. Aduna huranba singdu yongnabagi lambidu yamna matam sangna lainungda laikhun hutlaga laklammi. Mamai thangda huranba singduna matik leiba Singhasandu phangle. Huranba singduna Singhasandu numidangi matamda amamba umangi lambi amada puraklammi. Matamduda angakpagi matawni. Amamba lambidu Singhasandu-dagi thorakpa arangba mangalna pumngal hek ngali. Singhasandu-da atangba manimukta hira kaya marumsu naplaga yawi. Madu upamatamda makhoi amukka henna haraurammi. Hariba manimukta singdu Singhasandu-dagi phaktuklaga yolasi sel yamna phangani hainasu makhoina khanarammi. Adubu makhoina madu phaktoknaba kanna honarabasu phaktokpa lauthokpadi ngamdre. Madugi mahut makhoida akibadum pokhi. Maramdi manimukta singdu lauthoknaba nungna thaba matamda mit thakpa makhai arangba mangal kaya marum thaktorakhi. Masidagi huranba amakhakna hairae. Ai khange. Masinane Singhasansi makhada phumjilaga thanamlibase. Phare. Haujikti Singhasanse maset amatang oirabasu phaktoknaba honaruba haibase aikhoida awaba kaya marum tarakpasu yai. Aduna sumdawrasi. Masi atopa leibakta yontokrasi. Atopa huranba amana amuk hairae. Adudi kanana lebini. Sumdawrasi. Aikhoisi khaki masugi arangba pijit setasi. Manimukta-gi maramda yamna khanghaiba sarasi. Aduga Sravasti hariba lamduda chalasi. Hariba lamdudi mafamsidagi aduki matik lapani. Aduna Singhasansigi pausi aikhoigi leibaki ningthongnasu khanglaroi. Asumna hainaraga Singhasandu Sravasti hariba lamduda pukhre. Aduga lamdugi ningthauda mahakidamag atangba matik leiba Singhasan amakhak purakli haina hangacharammi. Ningthau adunasu madu hek pamjaba haibadu thokre. Aduna Singhasandu lahoraga mamal oina sanagi selyek lising tarukhak huranba singduda pire. Hariba yamlaba selfam singdu huranba singduna makhoi masel yanthoknakhi. Sravasti leibaki ningthauna matik leiba Singhasan amada phamle haibagi pausi leibaktu sinba thungna sandokhi. Mahaki leibak khaktada natana atopa leibak sing phawbada sandokhi. Matamsida Ningthau Bojasu pausi tare. Masidagi Ningthau Boja mahakna Singhasandu phumkhiba singdu tawkhairaga yenglammi. Matamduda mahakna khangle Singhasandu hurankhre haibasi khangle. Ningthau Boja thenthaba tawda Sravastigi Ningthauga unaba chatlammi. Matungda Ningthau Bojana haibagi matung inna Sravastigi Ningthausu mahaki mantri sing Brahman Pandit maiba kayamarum tanarammi. Tanaba yaba tanarabagi matungda
ꯐꯣꯜꯁꯤ ꯑꯁꯨꯝꯅ ꯇꯥꯔꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯇꯤꯛ ꯂꯩꯕ ꯁꯤꯡꯍꯥꯁꯟꯁꯤ ꯌꯣꯜꯂꯝꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯑꯗꯨꯗꯤ ꯍꯟꯊꯔꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯃꯇꯤꯛ ꯂꯩꯕ ꯁꯤꯡꯍꯥꯁꯟꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯅꯕ ꯊꯥꯗꯈ꯭ꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ ꯃꯇꯨꯡꯗ ꯁ꯭ꯔꯕꯁꯇꯤꯒꯤ ꯅꯤꯡꯊꯧꯅ ꯁꯤꯡꯍꯥꯁꯟꯁꯤ ꯀꯥꯕꯦꯔꯤ ꯇꯨꯔꯦꯜꯒꯤ ꯂꯨꯔꯕ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯈꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯌꯥꯃꯔꯨꯝꯅ ꯍꯥꯏꯔꯤꯕ ꯃꯇꯤꯛ ꯂꯩꯕ ꯁꯤꯡꯍꯥꯁꯟꯁꯤ ꯐꯪꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯈꯤꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯁꯤꯡꯍꯥꯁꯟꯁꯤ ꯀꯥꯕꯦꯔꯤ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯉꯁꯤ ꯐꯥꯎꯕꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯊꯥꯖꯅꯩ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯒꯨꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯨꯆꯤꯡꯕ ꯈꯛꯇꯅ ꯁꯤꯡꯍꯥꯁꯟꯁꯤ ꯐꯪꯕ ꯉꯝꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ